Mirel Mingsel YouTube channel asigi maikaidigi mayam because NBS na ikong nona taram noksari. Mayang mafam no kudol tamjana bagidamakta. Maya Season 3 Thainigi lairang haibori asigi ahum suba aroiba sargoda poduna laksari. Auksik mayam punna amuk taminurasi. Nong taseng na ngan thorakli. Ngan ba yahorak pada maya su isi sina tumduna lairami. Ngan ba su hawdok pirudri. Angang pisag adu su adumak tumli. Ngan ba hawgalak pada mayesu hawgatuna lairamli. Amaromdana ayuki matam maduda hen baga mishnagadu aying bina taduna lairibadu tamna lai. Sangsin mamakti tawdi. Ngarang mishnana tumini yengkiba mafam maduda manung maduda kari oiriba piyo madu yengli. Aying bi ngarang gi piyom dudagi masi lengdi adumak tari. Hen ba sukarisu thoidokna samil phangdabaduda thongdu hangduna sangakli. Aying bido pibam ama taramdri. Marak ama masangam ludabagi oiramba pibam madumak ngasi su oiduna layramli. Hen ba pakatna sensili masanu pibo konkatuna masal lingduna gyan tarakna ba kauri. Adubu aying bi adumak gyan tarakidri. Kudak tuda hen ba amadi misna makoy ani tauduna aying bibo anak po hospital amada pukatki. Amaromdana pung panat hingsilak la fauba mayadi hawat pa kauba layramdi. Apik pa angang dusu kan kaplakli. Angang aduna adu kan kapla fauba mayadi hawalak pa tawdi. Angang adu su thima tawramdi. Ngan ba angang adu kappa henmalak pa duda karino khanduna sangaklami. Mayadi adu mag isi sina tumnuna layri. Ngan ba angang dubu pangkatuna thimi. Maya kaidorage nangbo nasagang amdrabro. Hagolani nangbo pungsi ayaw kri. Karisu kumlakti. Ngan ba na mayada kon karakalap na hayri. Maya handak su kumlakti mayado. Ngan ba mayagi masyado nomduna hagdok na bakot nay. Adubo mayadi adumak hawalakidri. Ngan ba pakat na Maya Mahesh adu kana kaurapududa Mahesu pakana sensilay. Ngan ba angangdo tiyamduna mayabo masya nomduna gyan tarak na bakan na hotnari. Mapi irasin mamakay mihul layribra hay na suyingsay. Usil na sil mihundi layramli. Mahesh na ibay kaidoragi. Ay koy sisi kaidoragi. Ngan ba na nasisi hospital da amok tapusi. Ngan ba su loyri pakat pa heman kiba na mapi sintari. Mayabu pangkatu na sintorai. Mahesh na angang pisakto pamduna hospital tam na lakli. Nung tilgi matamduni hospital da makoy pun na layri. Ngan ba mayagi manaktigi hendok siyadi. Hausik pao mayawa kal tarak tribani. Amarom da su aying bigi piyom pagalakpagi mami uramdi. Mahesh angang pisak adubu pamna hospital gi balcony aduda hangkat handa siyali. Amarom da na misna su toglakpaga mapasak chanari. Mahesh na misna na tro. Misna na mani. Mahesh na kanangam da ba yawge. Misna na isi amangam daba adugini dadahoy gidi tanjadu da angang pisak adusu hanga hekap khalai. Mahesh angang dubu thiem daba kan hotnari. Misna horin thengnaraga phajana wari sarasi angang si yadri. Asi hairam laga Mahesh du sensa chatkri. Misna su Mahesh na satkibaduda munni yengduna lehoy. Matha moida khasik nungaije daba gumna su tawri. Masaga layra malena matomta su swalawi misnado. Matam di adum hausin kibana numirangi matam taying na layriba boarding dudan. Taying amadi atopa magalonga oiba angang mamaga punna layri. Yamna tingwa matam di nati. Adubo angang singadudi tumnaba hawarko matam din. Taying isi sina adamak tumi. Tanja sida makoy kikagi thongdo hangtoki tawbogi makholgumba matari. Taying angang oirabasu karigong makol kara taba yadi hekta mikap thokan mani. Makol da mahak tumba yadraduna mikap thorakli. Kanano hayduna yeng lubadadi makoy kada punna layba angang amo oirami. Taying na Linthoy nang di kaday da saliba. Linthoy na ayro toilet salugi tawrini. Taying na natomta salido ki jadro. Linthoy na noy di loy na tumaga layraga. Taying na ayga satmina si asi hayduna taying do hawalakduna Linthoyga punna toilet satminari. Mapalda layba nati manungda adumak laybani. Anido tumin thorakli
ꯄꯪꯂꯥꯞ-ꯂꯥꯞꯅꯕ ꯅꯠꯇꯦ, ꯑꯗꯨꯃꯛ ꯌꯧꯔꯦ꯫ ꯂꯤꯟꯊꯣꯏꯗꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯇꯥꯌꯤꯡ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯤꯟꯊꯣꯏꯕꯨ ꯉꯥꯏꯔꯤ꯫ ꯇꯥꯌꯤꯡ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ-ꯌꯦꯡꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯉꯥꯏꯔꯤꯉꯩ ꯃꯁꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯇꯥꯌꯤꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯃꯥ ꯃꯌꯥ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯌꯤꯡ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯀꯧꯊꯣꯛꯈꯤ, "ꯃꯃꯥ!" ꯇꯥꯟꯖꯥꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ "ꯀꯩꯅꯣ ꯇꯥꯌꯤꯡ, ꯃꯃꯥ ꯀꯥꯏꯅ ꯅꯪꯅ ꯀꯧꯔꯤꯗꯨꯅ?" ꯇꯥꯌꯤꯡꯅ, "ꯑꯩꯈꯣꯏ ꯃꯃꯥ ꯂꯩꯌꯦ ꯑꯥꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯌꯤꯡꯗꯣ ꯍꯔꯥꯎ-ꯍꯔꯥꯎ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯤꯟꯊꯣꯏꯅ ꯈꯥꯝꯃꯒ ꯅꯪꯍꯧꯗꯦ꯫ ꯇꯥꯌꯤꯡ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯈꯤꯕ ꯃꯄꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯀꯣꯏꯌꯦꯡ-ꯌꯦꯡꯉꯤ꯫ ꯇꯥꯌꯤꯡꯗ ꯎꯔꯤ ꯕꯦꯜꯀꯣꯅꯤ ꯃꯄꯥꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕꯗꯨ꯫ ꯇꯥꯌꯤꯡꯁꯨ ꯍꯔꯥꯎ-ꯍꯔꯥꯎ ꯑꯗꯨꯃꯛ ꯆꯦꯟꯁꯤꯜꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯇꯥꯌꯤꯡꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯅꯨꯄꯤꯗꯨ ꯀꯣꯏꯊꯤ-ꯊꯤꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯦꯜꯀꯣꯅꯤꯗꯨ ꯃꯤꯅ ꯀꯣꯏꯆꯠ-ꯆꯠꯄꯒꯤ ꯃꯈꯣꯜꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ꯫ ꯁꯛꯇꯤ ꯎꯗꯅ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯔꯛꯄꯗꯨꯗ ꯂꯤꯟꯊꯣꯏꯗꯤ ꯈꯖꯤꯛ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯌꯤꯡꯗꯤ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯀꯣꯏꯌꯦꯡ-ꯌꯦꯡꯉꯤ꯫ ꯈꯔ ꯂꯥꯞꯇꯛꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯃꯁꯝ ꯏꯁꯥꯡ-ꯁꯥꯡꯉꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯅ꯫ ꯇꯥꯌꯤꯡ ꯃꯆꯤꯜꯗꯒꯤ ꯇꯞꯅ ꯁꯣꯟꯈꯤ, "ꯃꯃꯥ!" ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯍꯜꯂꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯤꯕ ꯍꯦꯟꯃꯟꯕꯅ꯫ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯒ ꯂꯥꯞꯇꯛꯅ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯃꯃꯥꯡꯃꯛꯇꯗ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯊꯥ-ꯊꯥꯗꯨꯅ ꯆꯨꯝꯇ꯭ꯔꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯩꯗꯤ ꯅꯪꯒꯤ ꯃꯃꯥ ꯅꯠꯇꯦ, ꯑꯩꯗꯤ ꯊꯥꯏꯅꯒꯤ ꯃꯌꯥꯝ ꯋꯥꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯡꯅ ꯅꯣꯛꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯟꯅ ꯍꯧꯅ ꯂꯥꯎꯗꯨꯅ ꯊꯛ-ꯊꯛ ꯅꯤꯛꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡꯗꯨꯒꯤ ꯋꯥꯔꯗꯦꯟꯗꯨ ꯄꯔꯞ-ꯄꯔꯞ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯏ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯎꯔꯤ ꯕꯦꯜꯀꯣꯅꯤ ꯃꯌꯥꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯕ꯫ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯣ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯨꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯃꯌꯥꯁꯨ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ, ꯑꯗꯨꯒ ꯑꯌꯤꯡꯕꯤꯁꯨ ꯐꯤꯕꯝ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯎꯗꯦ꯫ ꯍꯦꯟꯕ ꯃꯁꯥꯒꯤ ꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯆꯗꯤ ꯃꯁꯥꯅ ꯑꯗꯨꯝꯅ ꯑꯣꯏꯔꯤꯕꯁꯤ ꯃꯥꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯨꯕꯗꯒꯤꯅꯤ ꯊꯣꯛꯂꯤꯕꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯁꯅ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯤ ꯀꯌꯥ ꯂꯩꯇꯦ ꯃꯐꯝꯗꯣ, ꯏꯆꯤꯛ-ꯆꯤꯛꯏ꯫ ꯑꯃ ꯑꯅꯤ ꯂꯠꯂꯤ-ꯂꯠꯂꯤ ꯆꯠꯅꯕ ꯅꯠꯇꯅ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯒꯤꯔ ꯑꯁꯨꯝ ꯊꯣꯛꯂꯛꯇꯨꯅ ꯐꯝꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯃꯍꯦꯁꯁꯨ ꯑꯉꯥꯡ ꯄꯤꯁꯛꯇꯨ ꯇꯨꯝꯊꯈꯤꯕꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯤꯁꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯐꯝꯊꯩ꯫ ꯃꯍꯦꯁꯅ, "ꯅꯣꯏꯒꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯉꯝꯗꯦ ꯍꯥꯏꯕꯗꯣ, ꯅꯍꯥꯟ ꯅꯪꯅ ꯍꯥꯏꯕꯗꯣ?" ꯃꯤꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯃꯍꯦꯁꯅ, "ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ?" ꯃꯤꯁꯅꯥꯅ, "ꯈꯪꯗꯦ, ꯀꯩ ꯂꯩꯅꯥꯅꯣ ꯍꯥꯏꯕꯁꯨ ꯐꯖꯅ ꯍꯥꯏꯕ ꯉꯝꯗꯦꯅ ꯍꯥꯏꯌꯦ꯫ ꯑꯩꯕꯨꯗꯤ ꯆꯦꯆꯦꯅ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯥꯃꯣꯅ ꯀꯧꯔꯛꯂꯒ ꯂꯩꯕꯅꯤ." ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯤꯁꯅꯥꯅ, "ꯗꯗꯥ ꯍꯣꯏꯒꯤꯗꯤ ꯀꯅꯥ ꯉꯝꯗꯕꯅꯣ, ꯏꯅꯝꯃꯔꯣ?" ꯃꯤꯁꯅ ꯊꯑꯣꯏꯅ ꯍꯪꯒꯦ ꯍꯥꯏꯅ ꯍꯪꯕꯒꯨꯝꯅ ꯍꯪꯂꯛꯂꯤꯕꯅꯤ꯫ ꯃꯍꯦꯁ ꯃꯤꯁꯅꯥꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛ ꯅꯣꯛꯊꯣꯔꯛꯏ꯫ "ꯀꯅꯥꯒꯤ ꯏꯅꯝꯃꯅꯣꯗ? ꯏꯅꯝꯃꯒ ꯂꯩꯇꯦꯗ, ꯑꯩꯒꯤ ꯏꯆꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤ." ꯃꯤꯁꯅ ꯈꯖꯤꯛ ꯏꯀꯥꯏꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ?" "ꯈꯪꯗꯦ, ꯉꯁꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯋꯥꯈꯜ ꯇꯥꯔꯝꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ꯫ ꯗꯣꯛꯇꯔꯅꯕꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯈꯪꯗꯦꯗ, ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯒ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ." ꯃꯤꯁꯅꯥꯅ, "ꯗꯗꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ?" "ꯍꯪꯉꯣ." "ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯣ ꯏꯆꯝ ꯆꯝꯕ ꯑꯅꯥꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ, ꯑꯗꯣ ꯌꯨꯝꯗꯨꯒꯤ ꯋꯥꯔꯤ ꯈꯔ ꯍꯥꯏꯕꯤꯌꯣꯕ." ꯃꯍꯦꯁ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯃꯤꯁꯅꯥꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯛꯈꯤꯕ ꯁꯝꯂꯛꯄ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ, ꯑꯩꯒꯤ ꯕꯕꯥ ꯄꯨꯝꯅꯃꯛ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ? ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯏꯆꯦꯕꯨꯗꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯤꯁꯅꯥꯁꯨ ꯃꯍꯦꯁꯇ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ꯫ "ꯗꯗꯥ, ꯍꯧꯖꯤꯛꯁꯨ ꯌꯨꯝꯗꯣ ꯑꯗꯨꯃꯛ ꯃꯍꯤ ꯃꯌꯥꯏ ꯆꯦꯜꯂꯤ, ꯊꯋꯥꯏꯗꯣ ꯉꯁꯤꯁꯨ ꯂꯩꯔꯤꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ
Maheshki mafamda Mishnana sithadana tamli nakallamadana nganba mayagi nakta asum phamlamadagi mashadu wabaga kariga phamungduda nga thaduna adumak tumthakri nganbana hek tumthakibaga ikoi kuinadana maya mamit ado musin muna sat pangthorai tumliba nganba bunna yengduna manakti isi sina tumliba angang adu puduna mapalda sumtringna thokai second floor dani makhoine lairibasi balcony aduda angang du puduna thorakli maya tanja aduda manak adu aida kanasu sanabu udi khara sathoklaga mahesh ka misna ga famliban maya sum tabli sangsinduna angang du paiduna makuto sangna tingthokduna balcony adu gi wangmada angang du thadaga dabagi matagum tawri maya wakhalda mathamoida konsil ani khakna tatana otlari konjel amana hairi angang asi nangi na sani nangi hek nabok thoki na sani nang adum na tawgano nang adum na tawgano atopa konjel amana tattana hairi thadakro angang thadakro sumthau maya mamitu khappa fawba ngamdana mapi sintharai yengliba amadagi mitfam du hongbadi tawdi angang du pairi badusu tabli thadoknaba hotnari maya fana kana hotna jarabasu upai leite angang do thadaga daba khasik tangai maya mahaki maya do krak siksin na khangi khanari ba khonsel aniya do phatraba khonsel aduna hena ngamsilak kum tawrakli maya yamna kanna makhut adu singsinna ba hotna jai mama na masyabu nungsiba mama na masyagi damakta tawo ngamdaba garibu lai phatraba thawai na fana kanna hotna rabasu maya gi mama oibigi minungsi aduna hen kiduna usin nasin angang do sisit na paisin bading amli tanjado da angang pisak ado hanga makhol hauna kablakli angang kablak pagi makhol da ngan ba mamit khangsing singakli mama masana lairam da badu da pakat na senthori ashom da mahesh amadi misna su taraduna angang kapli badu gi mai kai de selai ure makhoi pula punna oiram liba phiba madu ngan ba thuna yang na sensinuna mayagi makutagi angang adu mulli maya khang balak pangamdraduna laimai du da makok adu sabu kanna yeshali mahesh yan silaktuna masibu sing thoktuna puthoi adubu shaptra ama tawre maya do masado pheri haiduna ngarang ngangli marai bak adusu igi ngak tangai apikpa angang adusu kanna themba yada kapliba misna ngan badagi angang adu bulok thoktuna angang adu bu themna bhopnari kapna laungna bagi makhola duna miwai khara su senselai mayam sangduna maya do phajin punsinduna thamli haujik ta maya kari su tawdaba amagumna isi sina tumkhri ngan ba maya gi matawdu da kari bu tawgani doctor ni yenglaba su pharak loroi haiba mahak khangli kari karam tawgani wakhal waraba ngan ba laimai du da fam thaduna hikna kaplai Maheshwado mangai masigi makuto paisin jaduna mamai du non thaduna kapli misna su ani adugi matawadu da yamna nungai jadri tanjadu da ngan bagi phone do kola makhak lai ngan ba mapi du sasat tai thokna yeng lobadadi taing na lairi ba mafam adugi oja makhak oiram asum thengla ba mata masida kol tawrapadu da ngan ba pakat ba haukri hello taingi baba oibirabra au mani kari yaragadi boarding da amukta lakpigera kai tawba yawarge miss ojadu ngihak tuminga lai angang si hausik wakhal tadana lairi kamaina haigedabano aishu khangdri yaragadi amukta lakpiyo si haiduna call do kakri ngan ba hausik kari tawgani mamitigi mapidi lepa laitna sintharakli puwa thangma ngamlaktraduna phone do sabu kan langthoki aduga makok to makhut ani na paisin jaduna hikna kablakli mahesh ngan bagi matawodu da singnaba pakat pa sum helakli mayadi doctor nurse kharana kanna wakhal tarakna bhotnari mahesh na ibai kaidoragi kananu phone toraklamni bado ngan mana mahesh ai kari tawgada banu khangtri kari langki bagino aina ashuk yamno apiri basibo tasingna ai puba thang ngamtri Maheshna, ibai, kaino asyembudo adumak haibiyo, kana kaidoragi, si amukta hayo. Ngan mana, isa thoy do. Mahesh, nangina sibu siyangduna layramo.
nasibu matu na masuk alam gano. Ay isa thoy bu lawrugi. Si haidun ngan bado nang hauroi matagum hatu hagot na sien kai. Tauri pa mataw singa sida mayas kari tawgani hospital fana kuina laiduna su kanararoi haiba khangli. Tanja sida hen bado kan na hauna lauduna mayam lairi bado tamna selai. Misna hen mana adum na selak bado da pakana senseli. Mamo kaidoragi. Ibema misna nasido. Hen bawa makha taba ngamdri mayabu senaram liba doctor nursing ado ayingina laihori ba domda punna setkri. Hausi kari karam tawgani khanbada makhoi pumna matha saba haibado oi. Amarom dana ngan ba taying na lairi ba mafumadu tamna lai. Man hek sangshin maga mama mapa ani khag angangabu pamduna kapna ba launa ba tawduna setki. Ngan ba madu bu ubada amuk ki hena pakatkri parap sensilai. Shumangoi kayoi lairi ba ahangwa masyado mi khara tinduna lairi ba ngan ba su uri. May jaw hauduna puja tawbugum na su tawri. Nakal lamadana masanupi taying do hip na lairi. Aduga nakal lamadana sahi taragani toy tarahum doy muki angangamana masil da lairol swandugum na su tawri. Ngan ba sangsin ge tawbaga nipiya makak na kamai. Asida di sangsin birurano asom da amuk talakpiyo. Ngan ba nipiya duga punna kamada sangsin duna nipi duna CCTV camera puti sa do yengali. Uri ngan ba su sauda ba sau mamana angangani duda awaba tahan kibado. Ngan ba makoy ki oja singa duda seksin dabagi wa kayama di haining. Adubu matang sida mak asaw kaya do patakri. Ngayhaki matungda taying su wakal lakli. Ngan ba masabu matada siya na konsinsay. Taying do piri wa hay sirai. Papa, ayam kiye, ayum da laininge. Ayum da haningi papa. Ngan ba tarak liba mapising do lo na tay toksay. Halani, yum da halada bani babalay riba sidi kay gisa na kidoy no. Masyadi ki pusa tawri ba angang do ngan ba da unsin do na hayi. Angang sidi karisu tuydok pa tawraroy. Ado na koy sekselo. Nasama ki ina ho kibalani atay kanana loisin mangamloy. Nasamak na loisilo. Tu na magsalo. Puga dawri loy na puga dawri. Mami uisin na angang do na hayrak liba wado da ngan ba to siyong kiba kangawdi. Angang do amuksu makatarai. Migi mateng ni gano kanaroy. May bungamba di atang bani. May tado no wara udo. Loy sillo do kallo. Nasagi ibu kallo. Si hayo na angang do mami tapli pang toray. Ngan ba angang do bungak ni yengli. Angang do susak mana na. Ngan ba da mun ni yengi. Yumbu oy ba nang na. Yumbu kallo. Imari puna ba kano honara kadori. Nang natana kanano sungam laroy. Tawai do na taibang miya madatilingay. May tado no loy sillo do. Taibang mi amabu tawai do ga punna salan ko. Madu na trabadi miyoy kaya puga dawri. Ngang liba angang do da amuk ngak ni yengli ngan ba do. Ngayhaki matungda wakal na maghanglak pagumna masani piyo pudo na hagot na setkri. Somda na hospital da makoy pun na mangdo na lay. Anaba anido di wakal tadri hausik pauba. Tansado da maheski fondo ko lai kanano yenglu da ngan ba oirang madu da set paikatli. Ibay, mahes, tayo nagiyum do da nasibo pura galao. Siya hayo na fondo kakri. Mayes nga kanjanay adugo hen ba do onsin do na hayri. Babung tawdok si isam manati. Babung hoyshu sida tarabani. Aduna ay koy po na tawdok si mayuk minasi. Hospital da sumlay ba na kanaba fangloy. Yung da puta na batawsi. Hen ba kumdi adu magtuminalay. Miss Nana, mamo. Hen ba sor asang mo kontay. Puta rasi. Numidang ado magtada, anaba singdo, Dr. Singda hayna do na yumda punna putarakli. Makoy punna tiyang na pamatamdo, ahingi pong amamukta silak labani. Hen bakoy giyong maduda, makoy punna layri. Miss na angang masyado hausik pawat hadri, taying di ado magtumtakri. Wakal tadri ba anido, punna tamdo na makoy mayam na siyangli.
ꯍꯦꯟꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯄꯤ ꯔꯥꯁꯤꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯗꯣ ꯉꯛꯅ ꯍꯦꯟꯕꯗ ꯌꯦꯡꯉꯛꯏ ꯍꯦꯟꯕꯅ ꯑꯩꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯊꯋꯥꯏꯁꯤ ꯑꯩꯅ ꯀꯧꯊꯣꯛꯂꯨꯕꯅꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯑꯩꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯊꯋꯥꯏꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯏꯆꯥꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯈꯤꯗꯕꯅꯤ ꯍꯦꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯀꯞꯂꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯋꯥ ꯃꯈꯥ ꯇꯥꯅꯗꯦ ꯇꯟꯖꯥꯗꯨꯗ ꯃꯌꯥ ꯃꯃꯤꯠ ꯑꯗꯨ ꯇꯞꯂꯤ ꯐꯪꯂꯛꯂꯤ ꯉꯥꯟꯕ ꯍꯥꯟꯅ ꯃꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯌꯥ ꯅꯪ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯃꯌꯥꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯃꯍꯦꯁꯁꯨ ꯃꯁꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯛꯏ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯑꯏꯪꯕꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯉꯥꯟꯕꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯃꯥꯏꯕ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯄꯨꯟꯅ ꯇꯝꯂꯤ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯒꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯊꯋꯥꯏ ꯊꯥꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯦꯟꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯨꯕ ꯇꯧꯗꯦ ꯑꯁꯨꯝꯅ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯋꯥꯕꯒ ꯀꯔꯤꯒ ꯈꯖꯤꯛ ꯎꯏꯊꯅꯕ ꯍꯧꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯏꯪꯕꯤ ꯃꯥꯒꯤ ꯑꯀꯤꯕ ꯃꯥꯏꯊꯣꯡꯗꯨ ꯄꯨꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯉꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯑꯏꯪꯕꯤ ꯃꯌꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯌꯥꯁꯨ ꯎꯏꯔꯨꯝ ꯃꯃꯤꯠ ꯈꯖꯤꯛ ꯄꯥꯡꯊꯣꯔꯛꯄꯗ ꯃꯤꯠꯃꯥꯡ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯅꯛꯅ ꯑꯏꯪꯕꯤꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯌꯥꯝꯗꯨꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛꯅꯔꯛꯏ ꯑꯏꯪꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯃꯤꯄꯥꯏꯅꯔꯤ ꯃꯌꯥꯝꯗꯣ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯑꯃꯒ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩ ꯑꯏꯪꯕꯤ ꯃꯌꯥꯝꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯈꯥꯅ ꯌꯦꯡꯂꯤ ꯍꯦꯟꯕ ꯇꯞꯅ ꯁꯣꯟꯈꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯄꯤꯗꯤ ꯇꯥꯔꯛꯀꯅꯨ ꯌꯥꯗ꯭ꯔꯤ ꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯏꯪꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯁꯣꯔꯣ ꯆꯤꯡꯊꯣꯛꯈꯤ ꯃꯌꯥꯝꯗꯨꯁꯨ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯍꯦꯟꯕꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ ꯃꯤꯁꯅꯥꯁꯨ ꯊꯣꯛꯂꯛꯀꯦ ꯇꯧꯕꯒ ꯃꯍꯦꯁꯅ ꯈꯥꯝꯃꯤ ꯃꯤꯁꯅꯥ ꯅꯪ ꯊꯣꯛꯂꯛꯂꯅꯨ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯁꯦꯟꯅꯕꯤꯌꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯇꯨ ꯄꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯏꯪꯕꯤꯗꯣ ꯈꯥꯝꯕ ꯉꯝꯍꯧꯗꯦ ꯌꯨꯝ ꯑꯃꯟꯕꯗꯨ ꯇꯝꯅ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯍꯦꯟꯕ ꯉꯥꯟꯕ ꯃꯌꯥ ꯑꯃꯗꯤ ꯃꯍꯦꯁ ꯃꯈꯣꯏ ꯄꯨꯟꯅ ꯑꯏꯪꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯏꯔꯥꯎ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯇꯞꯂꯤ ꯆꯪꯁꯤꯜꯂꯤ ꯃꯌꯥ ꯌꯨꯝ ꯑꯗꯨꯕꯨ ꯍꯦꯛ ꯀꯥꯟꯁꯤꯟꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯉꯥꯟꯕ ꯃꯌꯥꯒꯤ ꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯦꯟꯕ ꯃꯆꯤꯜꯗ ꯃꯥꯅ ꯈꯪꯖꯕ ꯂꯩꯔꯣꯜ ꯈꯔ ꯁꯣꯟꯇꯣꯛꯏ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯉꯥꯟꯕꯅ ꯈꯨꯠ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯗꯨ ꯁꯥꯐꯨ ꯀꯟꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ ꯃꯌꯥꯝꯗꯨ ꯏꯄꯥ ꯄꯥꯈꯠꯅꯗꯨꯅ ꯀꯥ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯍꯦꯟꯕꯗꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯃꯄꯥꯟꯂꯥꯡꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯒꯥꯔꯤ ꯊꯝꯂꯤꯕ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ ꯎꯁꯤꯟꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯇꯜ ꯑꯃꯈꯛ ꯂꯩꯔꯝꯂꯤꯕꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯐꯤ ꯑꯃꯗ ꯄꯦꯇ꯭ꯔꯣꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯍꯩꯖꯤꯟꯗꯨꯅ ꯐꯨꯔꯤ ꯈꯥꯎꯗꯨꯗꯒꯤ ꯃꯩꯈꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯔꯤ ꯃꯌꯥꯗꯣ ꯃꯊꯛꯀꯤ ꯀꯥꯗ ꯃꯆꯥꯅꯨꯄꯤ ꯑꯏꯪꯕꯤꯅ ꯃꯈꯧꯔꯤ ꯁꯔꯝꯗꯨ ꯃꯦꯠꯇꯨꯅ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯂꯪꯊꯔꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯣ ꯍꯦꯟꯕ ꯄꯟꯊꯗꯤ ꯄꯔꯞ ꯆꯦꯟꯁꯤꯜꯂꯤ ꯉꯥꯟꯕꯒ ꯃꯍꯦꯁꯀꯁꯨ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯦꯁꯅ ꯏꯕꯥꯏ ꯅꯪ ꯃꯈꯥꯗ ꯆꯠꯂꯣ ꯑꯩ ꯅꯨꯄꯤꯁꯦ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯏꯆꯦꯁꯦ ꯃꯈꯥꯗ ꯏꯕꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯛꯄꯤꯌꯣ ꯉꯥꯟꯕ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯃꯍꯦꯁ ꯑꯏꯪꯕꯤꯕꯨ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯁꯛꯇꯤꯒ ꯃꯤꯒꯤ ꯄꯥꯡꯒꯜꯒꯗꯤ ꯀꯔꯝꯅ ꯃꯥꯟꯅꯒꯅꯤ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯦ ꯑꯣꯏꯅꯗꯨꯝ ꯃꯍꯦꯁꯇꯨ ꯀꯥꯎꯊꯣꯔꯛꯇꯨꯅ ꯐꯛꯂꯥꯡꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯁꯤꯜꯂꯤ ꯌꯨꯝ ꯑꯗꯨ ꯈꯔꯒ ꯀꯨꯏꯕꯒ ꯑꯣꯏꯔꯤ ꯑꯗꯨꯝꯅ ꯊꯣꯝꯖꯤꯟꯈꯤꯕꯗꯨꯗ ꯃꯊꯛꯇ ꯂꯩꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯤ ꯃꯍꯦꯁ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯀꯣꯛꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯍꯦꯟꯕ ꯇꯥꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯃꯥꯅꯤ
ꯃꯥꯅ ꯊꯋꯥꯏ ꯑꯗꯨꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯀꯥꯗꯒꯤ ꯂꯣꯟꯅ ꯄꯨꯔꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅꯤ꯫ ꯍꯦꯟꯕ ꯄꯟꯊꯗꯤ ꯄꯔꯞ ꯄꯔꯞ ꯐꯤ ꯑꯉꯥꯡꯕꯅ ꯌꯣꯝꯁꯤꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯈꯨꯗꯛꯇ ꯍꯥꯡꯇꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯨꯖꯤꯟ ꯃꯀꯛ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯑꯣꯏꯕꯅꯤꯅ ꯇꯝꯁꯤꯜꯂꯨꯕ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯍꯩꯁꯤꯡꯗꯣ ꯉꯁꯤꯗꯤ ꯀꯥꯟꯅꯔꯛꯄꯒꯨꯝꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯖꯤꯜꯂꯤ꯫ ꯂꯥꯏꯔꯣꯟ ꯑꯗꯨ ꯍꯦꯛ ꯁꯣꯟꯖꯤꯜꯂꯛꯄꯒ ꯑꯏꯪꯕꯤ ꯃꯌꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯆꯩꯅꯥ ꯐꯪꯕꯒꯨꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯦꯟꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯍꯦꯟꯕ ꯊꯩꯗꯣꯛꯄꯒ ꯅꯪꯍꯧꯗꯦ ꯊꯋꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯇꯨꯡ ꯍꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤ ꯀꯩꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯑꯏꯪꯕꯤ ꯃꯄꯥꯅꯤ ꯍꯥꯏꯕ ꯀꯥꯎ ꯃꯈꯩ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯍꯦꯟꯕꯒꯤ ꯃꯈꯧꯔꯤꯗꯨ ꯀꯟꯅ ꯃꯦꯠꯁꯤꯜꯂꯤ꯫ ꯍꯦꯟꯕ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯍꯦꯁꯄꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ!" ꯃꯍꯦꯁꯇꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯍꯦꯟꯕꯗ ꯌꯦꯡꯉꯛꯏ꯫ ꯍꯦꯟꯕ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯃꯩꯈꯦꯠ ꯎꯄꯨ ꯑꯗꯨ ꯄꯥꯏꯈꯠꯂꯨ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯃꯍꯦꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯩꯈꯦꯠꯇꯨ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯕꯨ ꯃꯀꯣꯛꯇꯨ ꯉꯥꯎꯕꯗꯤ ꯍꯟꯗ꯭ꯔꯤ꯫ ꯍꯦꯟꯕꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯦꯇ꯭ꯔꯣꯜ ꯇꯩꯔꯕ ꯐꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ "ꯃꯩꯈꯦꯠꯇꯨ ꯆꯨꯔꯣ ꯏꯕꯨꯡꯉꯣ, ꯃꯩꯈꯦꯠꯇꯨ ꯆꯨꯔꯣ!" ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯑꯏꯪꯕꯤꯗꯨ ꯈꯔ ꯏꯪꯊꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯦꯟꯕꯁꯨ꯫ ꯃꯍꯦꯁ ꯃꯀꯣꯛ ꯑꯗꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯩꯈꯦꯠꯇꯨ ꯆꯨꯕ ꯉꯝꯗ꯭ꯔꯤ꯫ ꯍꯦꯟꯕꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯏꯪꯕꯤꯗꯨ ꯁꯥꯄꯨ ꯀꯟꯅ ꯏꯟꯊꯣꯛꯂꯝꯂꯒ ꯃꯍꯦꯁꯇꯒꯤ ꯃꯩꯈꯦꯠꯇꯨ ꯇꯥꯞ ꯂꯥꯛꯇꯨꯅ ꯂꯧꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯔꯒ ꯍꯦꯟꯕ ꯃꯩꯈꯦꯠ ꯑꯗꯨ ꯆꯨꯈꯠꯇꯨꯅ ꯑꯗꯨꯃꯛ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯍꯦꯟꯕ ꯃꯍꯦꯁꯄꯨ ꯁꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯅ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯆꯥꯛꯈꯠꯂꯛꯄꯗꯨꯗ ꯉꯥꯟꯕꯁꯨ ꯃꯌꯥꯕꯨ ꯁꯝꯗꯨꯅ ꯈꯔ ꯂꯥꯞꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯁꯪꯗꯨꯅ ꯂꯩꯍꯧꯕ ꯃꯤꯁꯅꯥꯁꯨ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯏꯪꯕꯤꯗꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯕꯅ ꯂꯥꯎ ꯈꯣꯡꯕꯃꯛꯇꯤ ꯇꯧꯔꯛꯇ꯭ꯔꯤ꯫ ꯍꯦꯟꯕ ꯃꯍꯦꯁꯄꯨ ꯁꯝꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ꯫ ꯃꯍꯦꯁ ꯍꯦꯟꯕꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯨꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯒꯦ ꯇꯧꯕꯒ ꯃꯤꯁꯅꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯛꯄꯤꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯍꯤꯡ ꯑꯗꯨꯅ ꯂꯣꯏꯈꯤꯕꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯈ꯭ꯔꯤ꯫ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯕꯗ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯟꯕꯨ ꯅꯤꯟꯕꯨ ꯄꯥꯎꯗꯨ ꯇꯥꯅꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯃꯩ ꯆꯥꯛꯄꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯃꯩ ꯆꯥꯛꯈꯤꯕꯗꯨꯗ ꯑꯏꯪꯕꯤ ꯌꯥꯎꯈꯤꯕꯗꯨꯒꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯂꯨꯕ ꯇꯧꯔꯗ꯭ꯔꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯤꯌꯥꯝꯅ ꯈꯪꯅꯈꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯉꯁꯤꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯍꯦꯟꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯍꯦꯟꯕ ꯄꯣꯠꯌꯣꯝ ꯆꯩꯌꯣꯝ ꯈꯔ ꯇꯧꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯉꯛꯅ, "ꯃꯥꯃꯥ, ꯀꯔꯤꯅꯣ ꯄꯣꯠꯌꯣꯝ ꯃꯌꯥꯝ ꯑꯗꯨꯒ ꯀꯔꯥꯏꯗꯅꯣ ꯃꯥꯃꯥ?" ꯍꯦꯟꯕ ꯃꯄꯤ ꯔꯥꯁꯤꯌꯥꯅ, "ꯏꯕꯨꯡꯉꯣ, ꯏꯆꯥ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯃꯥ ꯆꯠꯂꯒꯦ, ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯍꯜꯂꯛꯂꯔꯣꯏ." ꯃꯤꯁꯅꯥꯅ, "ꯃꯥꯃꯣ, ꯀꯥꯏꯗꯅꯣ? ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯝꯃꯨ ꯃꯥꯃꯣ." ꯍꯦꯟꯕ ꯃꯤꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯍꯦꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣ, ꯏꯪꯈꯣꯜꯁꯤꯒꯤ ꯃꯄꯨ ꯅꯪꯅꯤ꯫ ꯅꯪꯅ ꯏꯪꯈꯣꯜꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝꯁꯤ ꯁꯤꯗꯣꯛꯂꯒ ꯑꯅꯧꯕ ꯑꯃ ꯁꯥꯗꯨꯅ ꯅꯈꯣꯏ ꯂꯩꯌꯨꯀꯣ꯫ ꯄꯥꯞ ꯆꯦꯜꯂꯕ ꯌꯨꯝꯁꯤꯃꯗꯤ ꯅꯈꯣꯏ ꯁꯤꯗꯣꯛꯂꯣꯀꯣ꯫ ꯃꯤꯁꯅꯥ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯅꯪꯒꯤ ꯕꯕꯥꯗ ꯑꯩꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯦꯟꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯌꯥ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯝꯗꯨꯅ ꯍꯦꯟꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ ꯇꯥꯌꯤꯡꯕꯨ ꯁꯝꯗꯨꯅ ꯍꯦꯟꯕꯕꯨ ꯌꯦꯡꯍꯧꯔꯤ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯑꯏꯪꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯍꯦꯟꯕꯅ ꯄꯤꯛꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯁꯅꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯄꯣꯊꯥꯅꯕ ꯆꯪꯉꯛꯏ꯫ ꯐꯣꯟꯗꯣ ꯁꯥꯏꯂꯦꯟ ꯂꯩꯔꯝꯂꯕ ꯃꯥꯜꯂꯤ꯫ ꯀꯣꯜ ꯂꯥꯛꯄꯗꯨ ꯇꯥꯍꯧꯗ꯭ꯔꯤ꯫ ꯃꯤꯁꯀꯣꯜ 3 ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯤꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ "ꯍꯦꯂꯣ, ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? ꯐꯣꯟꯒ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ?" "ꯅꯠꯇꯤꯌꯦ, ꯆꯥꯛ ꯆꯥꯔꯨꯕꯅꯤ, ꯁꯥꯏꯂꯦꯟ ꯊꯝꯂꯝꯂꯦ ꯑꯩꯗꯤ, ꯑꯗꯨꯒꯤ ꯇꯥꯍꯧꯗꯕꯅꯤ."
Ngasise tabak leibro. Laiti kai leiragi. Wa ma hainingba. Ado phonda haiba sinungaitri. Aduna horen lauba laki. Pung ani adwaida. Misna kari su khumdi. Nokfet adumak tawi. Iyai hairo, iyadi hairo. Kemtaga khumlakti. Misna na. Khumdri se iyai hairi bani. Thamagi. Ai tabak tawrugi. Si haiduna phone do fatkai. Shom na mahesu waga haiba nang haudi. Misna do phone kakhiba na hari. Masu sakmanay. Nokfet tawduna phone do de yengduna lairi. Ibungo. Mahes. Kay dawrino nangbo. Yung sari dong hakta salusi haiba nine. Mahes na. Hoy se. Masil mo pa do. Makhoy gi hanagi ingkola do tamna. Mayum ano ba sari ba do. Yang sin ba satki. Wari asi matang sida loisinjari. Wari asi butabirawa matungda. Adongi mod kamenda haibiramo. Aroy ba oy na bigasi NBS na mayambu kurumjari.